ngasi December gi tarik tarani thoi marfuga mangarak suba nupila ningsing thoram ngasi su Manipur da adumak pangthoktuna lakli haisining ba wafam di matamdugi ima sing na utpiramba thongna adu ngasi aikhoi gi mirol asina ikai khumnabam thoi haiba wafam sing asini hariba ahanba nupilan asi kari maramdagi thokibano haibasi mayamna khangnaduna leiragasu amuka hana jk khu blocks hariba channel asigi maigedagi mayam punna khangminnanabagi tanja adu samlapna lawjage Manipur asi lisang sitna princely state ama oina ningkha tamna hinglamlaba matung March ki tarik 38 dagina April ki tang 18 fawda lanthengneraba matung da 1891 da British na Manipur bu ngamduna makhoi gi loilam thasan gi makhada Manipur asi thamki asumna Manipur na British ki makhutta maithiraba matung 1904 da political agent Mr Gimson gi resident haibadi mahakna leiriba banglo asi ikhang khangogdana mahaki banglo asi mai sakibada mahakna masi kanagumba mioi kharana loktunarga mai thabo oiramgani maram asina mahaki resident asi sanabagi damak maruina Imphal area da leiriba nupasing asida compensation gi damakta collective file tawbadawna political agent asina mahaki resident asi sagadabani haiba yathang ama tawtharaki hariba political agent asigi resident asi hoji Manipur gi chief minister oiriba CM na leiriba compound asigi manungda oirami hariba political agent asigi resident asi matamduda wana saraga ina kuplaga saba adugumna makhangi resident oirami hariba resident asi sanaba Imphal gi area da leiriba wasing asina amasung thang wa puduna resident asi sanaba laklami hariba political agent gi tawriba thawong sing asibu pendabadagi khwai lamabam laikai dagi irungbam ongbe samujawi devina mioi khara khomla kanda hariba political agent na sathariba thawong asigi mayokta ihau sagatki aduga hariba political agent gi yum sanabagi damukta lakiba nupasing asi mahakna nupi khara khomduna hariba yum saba lakpa mioi sing asi thatki adubu hanana thatpa nangogdaba mioi kharadi political agent gi yum sagadoriba mafam asida yoksankibana hariba mioi kharedi saba hokirami amade irungbam ongbe samujawi devina lambida khusukulai faiduna lakliba nupasing adugi makhutagi resident asi saba yaroi haiduna makoina porakliba khusukulai amadi potsaising adu munkirami hariba nupising asina asigumlaba yum saba lakpa miyoising asi thatle haiba pau tabadagi British sipaising na Imphal turen Nambul turen amasung Naga turel singda sariba thongsing asida makoi sangaktanaba thattuna thamkirami asumna hariba sipaising asina thongsing asi thatlaga thamkibadagi kurai amadi wangkai lekai dagi lakpa nupisingna hanana thorang toraga lakpa makoina porakpa phanek aduna makoida kokse sesallakanda hariba Imphal turel asi iroiraga lantholaga nasaigi political agent gi resident saribam pham adu yoksalaki amasung nongsuplongi nupisingna Nambul turen asi iroiraga lantholaga hariba resident saribam mafam asi yoksalaktuna nasaigi hanana yoksanduna hariba political agent gi resident saba horiba nupasing adudagi khusukulai munduna hariba thabak asi khudakta tokadabani haiba ihau kaya matam aduda thoki hariba asigumlaba political agent gi resident sanabagi damakta namfuda Imphal area da leiriba nupasing asibu kokhattuna masigumba yum singhanbagi thabak asigi mayokta sangsan kiba matamdugi ima ibel singna sangsan kiba adugumma lantheng adubuni ngasi bawda khoina ahanba nupi lan haidana 1904 da thokiba thodok asibu ningsingduna lakli